ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯥꯅꯤꯁꯦ ꯅꯨꯡꯗꯥꯡ ꯇꯧꯖꯔꯒꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯅꯤꯅꯤ ꯑꯩ ꯁꯤ ꯆꯥꯛꯁꯤꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯆꯥꯛꯁꯦ ꯑꯁꯤꯁꯤꯒ ꯆꯦꯂꯦꯟꯖꯁꯦ ꯆꯥꯛ ꯆꯦꯂꯦꯟꯖ ꯇꯧꯅꯒꯦꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯝꯇ ꯅꯝꯍꯜꯂꯛꯀꯦ ꯁꯦ ꯂꯣꯏꯅꯃꯛꯀꯣ ꯁꯤ ꯆꯥꯛ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯞꯄ ꯃꯤꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯇꯤꯛꯇꯣꯛ ꯃꯆꯥ ꯑꯃ ꯇꯧꯒꯅꯤ Salehi. Ano nyo kira? Ibai hawal lagi hari mangam dah hari. Mai mana sila na tau jara. Wang yang